Grocery dukan natana hayengdagi nambol kaithel phamba thingzingadauri. Bisnupur district ki maru oiba kaithel ama oiriba nambol kaithelda ngarangdagi hauna mi tinbagi chang angakpa phangna Khin-gatlakkhre. Social distancing ngaktana potcha yonba amade leibagi thabak chatharakpa asina tamthiraba laichat ama oiriba coronavirus sandorpa yabagi akiba leibana. Grocery dukan natana atai polamsing yonba dukansing amade nambol kaithel phamba hayengdagi matam kaktana thingzille haina nambol apunba nupi lup na lauthokre. Lup asigi secretary N Promila na phongdokhibada grocery dukan sing asi ayuk pung 8 tagina nungthil pung 2 phauba hangba yagani. Kanagumba SOP ngaktana dukan phamlamba thengnarabadi khudakta dukan thingjingani. Atai polam yonba singsu athuba matamda chana kanglon lauthoklagani. Haiba sing asi miyamgi yaifanaba loinana laichit asidagi ngakthoknaba lokhalakpa khongthangni haiki. Andro Sanathel National Park Sarkar na Loksinba Yaroi Haiduna Foundation Stall Miyam na Thugaikre. Imphal East ki Andro Kendragi manung chana laidiba tourist sing na yamna pamba mafam ama oidiba Andro Sanathel National Park asi Sarkar na Loksinduna Triple P model da onthoknaba thorang torakliba si Androgi praja singna yamna kanna yaningdaba phongdoktuna Hanagi Forest Minister oiramba Syam Kumar na yunglamba Foundation Stall asi ngasi Andro miyam horoktuna Thugaikre. Phongdok asigi matangda Sanathel Natural Park asigi General Secretary oiriba KHARA na phongdorkhibadi Androgi miyamna yamna wana sengbat charakpa Natural Park asi Manipur Sarkar ki Tourism Department na lauksilaga Triple P model da chalairagani haiduna handak tender notice ama thorakpa asi miyamna yaba ngamloi. Thorakliba tender notice asigi matangda Andro miyam club amadi mari leinaba lup amasung park committee da Sarkar gi maikaidagi kadugumba wafam amata khangalamdaba asi yamna lali. Thokiba tender notice asi khudaktagi withdraw tawgadabani haiki mahakna makha takibade park asi natural park ama oina thamduna mahoksagi ecological balance kaihandana matam chupagi oina thamba haibasi Andro miyam gi apambani. Park asigi chakot khongthangi thabaksing park committee na ngasi phauba pumnamak pangthoktuna lakli. Masida mitop sangduna park committee gi ayaba yauduna public private partnership Triple P model da onthoknaba honariba si yaroi. Masida singnarakpa khudingmak park committee club ki members sing amadi Andro kendra da leiriba miyamna chapchana thengnagani haiba phongdokhi. Panba yabadi September 19 da Andro Western Baruni Road Youth Club Andro Imphal East ki oiba mifam ama sinduna Andro Kharam Laikai gi oiba miyam gi mifam ama pangthoktuna Tourism Corporation of Manipur Limited Tourism Department Manipur Government ki tender notice number tang ani tha ani English ani taramapan TCML tang taret thamapan English ani kunasi khudakta withdraw tawgadabani haiduna miyamna warep mangasu lawkhiba leirabani. Warep sing adugi aroibada pallibade Santhel National Park Andro ase Andro Kharam Laikai miyamna haukiba English ani taramapan gi September 18 da thokiba press note ki matung ina public private partnership Triple P model chatnaba yaroi haiduna athingbasu thamkhrabani. Chingda popi amadi ganja thaba lepnanaba DGP na luchingduna khulgi ningthoksinga mifam pangthokre. Manipur gi chingi tongan ba mafam singda chingmi singna popi pambi paksana thaduna popi dagi drug makhal kaya sungbagi thabak chathariba si ND and PSA ki thabak tawbani. Aina yadaba popi amasung ganja pambi paksana thaba si lepnana bagidamakta ngasi ayuk pung 13 makai dagina pung 1 makai Phaauba Manipur Police Headquarter da Director General of Police oiriba LM Khokte IPS na chair lawduna mifam ama pangthokre. Ngasigi mifam aduda Asutosh Kumar Sinha IPS Additional DGP Intelligence Lunsi Kipzen IPS Inspector General of Police John 3 K. Radhisyam IPS Inspector General of Police Intelligence NAP K. Kapip IPS Deputy Inspector General of Police Range 3 H. Joge Chandra Singh SP Imphal East Hemant Pandey IPS SP Kangpokpi W. Basu Singh MPS SP Nap na Chingba Police Officer Singna Saruk Yakhi Loinana Village Sip Singsu Saruk Yakhi. Mifam aduda Manipur gi chingi mafam kayada aina yadaba popi pambe kanjana chingba thariba si khudaktagi leptuna mayai kaba drug sungbada mateng pangdanaba chingi khulgi lusingba singa kupna khanakhi. Maduda chingi khulgi lusingba singnasu yaningba phongdokhi. Matungda amuk hana popi pambe amade ganja thaba lepkani haibagi thajaba pikhi. Adubu chingmi singi oina senthok lambi oinaba chingi lamga chanaba mahimarong kaya thaduna chingmi singi tungkoiba senthok lambi ama oinaba lambi ama sinbi nabasu honabiyu haiba wafam thamki. Singmi singi lusingba singna phongdokliba wafam asibu ngasigi mifam aduna taramna okpuga loinana mari leinaba sarkar gi authority da khanghanduna thabak oina pangthoknabasu lepnakhi.
लोइनना अनीसुब मिफम ओइना सेप्टेम्बर 18 के अयुक पुंग 13 मखाई ताबा मतमदा पुलिस हेडक्वार्टर दा पांगथोकनबसु लेपनखि CM की सिक्योरिटी पर्सनल अमा याउना मियोय चनिगा कुंतरु COVID-19 पॉजिटिव ओइख्रे स्टेट असिगी ओइना ngarang अथेंगबा फावबदा पुंग कुनमरी की मनुंगदा मियोय चनिगा कुंतरु COVID-19 पॉजिटिव ओइख्रे खोइगी मरक्ता चीफ मिनिस्टर नोंथोंबम बिरेन की सिक्योरिटी अमा याउरे पॉजिटिव ओइरबा सिंगदुगी मनुंगदा मियोय चामगा कुंथ्रा दे इम्फाल वेस्ट डिस्ट्रिक्ट तगी नि हाइरी अमसुंग थौबाल डिस्ट्रिक्ट तगी ना अनि याउरे COVID-19 नादुना लैरंबा मियोय चामगा निफु मापन अमदे फरदुना मयुम मयुमदा हलनख्रे हाइरी नुपा मचा अमा इसिंगदा इराकनदुना सिख्रे ngasi nungthil pung ahum lom tabada waikhom biranjit chahi 13 apokpa W ibomsa kauba khetri lekai dagi nupa macha ama thobal turel gi khetri lekai gi thongkhong da takhibadagi miyam amasung thobal fire service yauna thibada thawai yaugdraba haksang oina phangkhre thodok thokpham da thobal police ki kangbu laktuna yengsinki COVID-19 की वैक्सीन 2024 फाउबा मपुंग फाना Leikhiroi Chief Executive of Serum Institute of India SII ओइरिबा आधार पुनावालाना मालेमगी ओइना 2024 फाउबा COVID-19 बु ngakthoknaba वैक्सीन मपुंग फाना लेरोय हाइना फोंदोरकली मालेमगी ख्वाइदगी चाउबा वैक्सीन पुथोकपगी इंस्टीट्यूट अमगी CEO ना फोंदोरकपगी मतुंग इन्ना COVID-19 की वैक्सीन असी 15 बिलियन डोज मथौ तागनी मसिगी दमक यामद्रबदा चही मरी नत्रगा मंगादे मालेमगी बिपुंग खुदिंगमक्ता यहोनबदा चंगनी हाइना फोंदोखरे लद्दाख मनाक्ता चाइनागी H-6 बॉम्बर सिंह Khin-gatlakkhre Chinagi military watch magazine की मतुंग इन्ना Chinese People's Liberation Army PLA ना मसिंग यामलबा H-6 बॉम्बर कया line of control LOC दा खिंदुना थंबगे ममी अमा PLA की central theater कमाना थादोकलख्रे China लाइवाक्सिन थुंगना H-6 बॉम्बर 270 हेना नोंपोक थंबा इसिंग खोंगबाल दा Russian fleet सिंग अमसुंग American airframe सिंग दगी ख्वाइदगी हेना फरबा इनौ नोबो बॉम्बर फ्लीट सिंग सेमगलखिबनी H-6 बॉम्बर असी क्रूज मिसाइल सिंग थुगाइबा ngamlaba Ladakh na कोनबा मफम सिंगदा तुंगदा थोलकदबा लांथेंग कयादा PLA दा हेना खुमांग साउक्सिना खुदोंग चारगनी हाइना फोंदोकली Lional Messi-na Ronaldodagi Lan-Thum Leiba Henkhre Forbes Lional Messi-na world की फुटबॉल सानरोय सिंगी मरक्तगी ख्वाइदगी Lan-Thum leiba ओइरे हाइना Forbes ना फोंगली महाकी मुक्नरिबा लंबा क्रिस्टियानो रोनाल्डोदगी माना तांजबा सेलना मांगजिल थाबा ngamlakibani मेसी की चही की अपुनबा सेनफम असी $126 मिलियन ने महाका मुक्नरिबा लंबा रोनाल्डो ना $117 मिलियन ने पेंटस की फॉरवर्ड असिना नगना इनरी अदुमकपु मालेम असिगी सोकर सानरोय सिंगी मरक्ता सोशल मीडिया दा ख्वाइदगी पांबा सानरोय अमदी रोनाल्डो ना ओइरी पाउमी खरा लौगदौरी इम्फाल दा नुंतिगी नुंथिल दा फोंगदबा पाउक्सी अमगी एडिटर असिस्टेंट एडिटर जॉइंट एडिटर सब एडिटर रिपोर्टर रिसेप्शनिस्ट कम सेल्स मैनेजर कंप्यूटर ऑपरेटर अमदे मणिपुर की डिस्ट्रिक्ट पुमनमकी डिस्ट्रिक्ट कॉरेस्पोंडेंट सिंग लौजगदौरी हिरमसिदा एक्सपीरियंस लेरबा अमदे नौना जर्नलिस्ट की लमदा खोंदाबिनिंग बसिंगना अकुप मरोल की दमक मखादा पिजरिबा कांटेक्ट नंबर असिदा थेंगलबदा सेप्टेम्बर 2020 फाउबगी मनुंगदा पाउ फाउबिरकपा यागनी कांटेक्ट नंबर 8258940886 ता पाउ फाउबियु।